ꯇꯥꯌꯦꯡꯄꯥꯟ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯕ ꯑꯃꯁꯨꯡ ꯁꯦꯡꯅ ꯅꯤꯡꯖꯕ ꯃꯥꯡꯁꯤꯜꯂꯛꯂꯕꯗ ꯁꯤꯔꯤꯛ ꯍꯥꯏꯕꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯂꯥꯟꯅ ꯅꯤꯡꯕ ꯂꯥꯠꯄ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯂꯥꯏꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯃꯛꯄꯨ ꯂꯥꯏꯒꯨꯝꯅ ꯃꯤꯅ ꯂꯥꯠꯅꯕ ꯅꯤꯡꯅꯕꯒꯤ ꯆꯠꯅꯕꯤꯅ ꯁꯥꯙꯥꯔꯟ ꯑꯣꯏꯔꯛꯂꯕꯗ ꯃꯗꯨꯒꯤ ꯐꯜꯅ ꯑꯈ꯭ꯂꯥꯛ ꯃꯣꯔꯦꯜ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯈꯝ ꯊꯦꯡꯅ ꯃꯣꯠꯁꯤꯜꯂꯛꯂꯕꯗ ꯏꯁꯂꯥꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯔꯛꯇ꯭ꯔꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ आखिर नबी अरोइबा मपुगी पाउजेनबा हजरत मोहम्मद सल्लल्लाहु अलैहि वसल्लम बु मालेमदा थाबिरक्तुना अचुम्बा इस्लामगी मऊ लिंबिखी तेगुमसुंग अरानबा थाजनबी कांगलुप फुरुपकी समाजगी अचेतपा थाजनबी पारी पुरीगी मरनायना सेमजबा धर्मगी मपुगी मिंगदा लैबा अरानबा चेतनबी कयागी अचुम्बा अरानगी विचारगा लोइनना हकपु अचुम्बाबु यौहननबा थुंहननबा मैदानदा खोंदारकपदा अयेत अपनब खुदोंग थीबा पिक थन्ना थेंगनखी इबुंगो सल्लल्लाहु अलैहि वसल्लम अमसुंग महाकी तुंगिनबा साहबे किराम रजिल्लाहु अन्हुना अयेत अपनब पिरक मयाम मदो निंहन्नबा लैतना मायुकनखी तेगुमसुंग मखन मथेनगी अवाब चैना कया मायुकनखीबगी हाइबदो अखोइना मदु पुंबा मतम असिदा खांगमबदी लाइरदना अखोइगी भावना फावो सागतपदा योबा खक ngamloi इबुंगोना दिन इस्लाम की पाउजेन पुदुना मक्का की मपानदा सफर तौबिखिबा अहानबा जर्नी असे ताइफ की खोंसतनी साइकोल हदीस हजरत मौलाना मोहम्मद जकरिया साहेब रहमतुल्लाहिना हिकायते सहाबा द अल्लाह की नबीना ताइफ ते सत्खिबगी खोंसत अदुगी मतांगदा असुमना पल्लम्मी नबुवत फंगलबगी मतुंग हाइबदी प्रोफेटहुड फंगलबगी मतुंग सही मापन चुपना अल्लाह की रसूल सल्लल्लाहु अलैहि वसल्लम न मक्का शरीफता तबलीग तौदुना हाइबदे दिन असिबु अचुम्बा असिबु संतोक्तुना लैरम्मी अमसुंग मियामबु अचुम्बा लंबी ताकपिनबा अमदि अवातपा कया मरुम मेनखत्पिनबा होनदुना लैरम्मी तोयगुमसुंग इस्लाम पुरखिबा मी खरा खकना इबुंगोगी मतेंग पिरम्मी अदुगा मक्कादा लैबा अयाम्बा गैर मुस्लिम सिंगनदी हुजूरबु अमदि हुजूरगी तुंगिनबा साहबाई किराम सिंगबु मखल खुदिंगमक्के अवाबा पिरम्मी अमदी नोकनरम्मी मदुता नत्तना मखोइना लाकनबा ngamba मखै लाकनबिखी अदुबो इबुंगोगी मतोल अबू तालिबती मुस्लिम ओइजदरबसु ngamjaba मखै इबुंगोगी रसूलुल्लाहगी मतेंग तौरम्मी अल्लाहगी रसूलना रसूल ओइरबा मतुंग हाइबती नबोल फंगलबा मतुंग सही तरह सुबदा अबू तालिब दुनियादगी खोंसानखी अबू तालिब लेखिदरबा मतुंगददी काफिर सिंगनै फोंग फोंगना इस्लामदगी थिंगबा अमदि मुस्लिम सिंगबु अवाबा पीबगी खुदोंचाबा फंखी इबुंगोना ताइपता लैरिबा सकिक्की यामना चावरबा कांगबु असिना इस्लाम पुरकपा तारबदी मुस्लिम सिंगी अवाबा सिंग असे खरदी कोकनी अमदि दिनगी संदोकपकी युमफम ओइगनी खल्लदुना ताइपता लिंबिरखी मफम मदु यौरगा सगै अदुगी अवांगबा थाकेलु सिंगबा अहुंगा दिनगी वरी सानजखी अमसुंग अल्लाहगी दिनगी माइकैदा कौसिनबिखी अमसुंग अल्लाहगी रसूल इबुंगो मसामक्की मतेंग पिबिनबा हाइजखी तोयगुमसुंग मखोइना दिनगी वाफमबु कबूल तौबगी हाइबदी याबीबगी महुत्ता अमसुंग अरबकी चटनबी मतुंग इना मेहमानगी हाइबदी अतिथिगी सेवा तौबगी महुत्ता फोंगना इनकार तौदुना यानिंगदबा फोंदोक्तुना नत्तबा लंचत चतखी मखोइना इबुंगोबु खुंगंग अदुदा फावा पंथना लेहनिंखिदे अचौबा मियोइसिंग अदुदगी अमना हाइखी ओंथोकपनिदा नहाक मकपु अल्लाहना नबी सेमलगा थारकपनिको अनिसुबा दुना हाइखी अल्लाहना नंगोंदगी हेंदोकना रसूल सेमनबा थारकनबा लेखिद्रबड़ा अहुमसुबा अदुना दि हाइखी आई नंगोंदा वारी सानिंगदे मरमदि करिगुंबा नंग असे नंगना हाइबगुमना असेंगबा नबी ओइरमलबदी नंगना हाइब इंदबदा अवाबा तागनी अदुगा करिगुंबा सासिनबा नबी ओइरमलबदी असिगुंबा मिनंबा मीगा वारी साबा पामदे थौदोक असिगी मतुंगदा मखोइना थाजबा लैत्रदुना हाइबदी मखोइदा थाजबा लैत्रदुना इबुंगना मिसम प्रजा सिंगदा वारी सानबा पामखी अमसुंग होन्नखी मरमदी इबुंगोदी महाके फिरेप यामना चेतपा पांगल थौना लैबा अरेपा लैबा मिसक अमनी अदुबु इबुंगोगी पौताकसिंग अदो कनानसु थवोइना ताबिखिते वा ताबिबगी महुत्ता अल्लाहगी रसूलदा मखोइना हाइखी अखोइगी खुंगंग असिदगी थोने यांगना चतख्रो इबुंगोना उपाय लेरक्तरदुना हनबा तारम्मी अमसुंग हंदुना लाकपा हौरकपदा मखोइना खुंगंग अदुगी पाखंग मसासिंगदा थौजिनदुना अल्लाहगी रसूलबु करेव कथाइनदुना नोकना हंदुना अमसुंग खुबा खुजल हंदुना
ꯅꯨꯡꯅ ꯊꯥꯗꯨꯅ ꯇꯥꯟꯅꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯊꯣꯏꯕ ꯍꯛꯆꯥꯡꯗ ꯅꯨꯡꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯝꯅ ꯅꯪꯂꯝꯃꯤ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯅ ꯈꯣꯡꯎꯞ ꯑꯅꯤꯃꯛ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯗꯨꯋꯥ ꯑꯁꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗ ꯗꯨꯋꯥ ꯑꯁꯤ ꯅꯤꯖꯈꯤ꯫ ꯍꯦ ꯑꯜꯂꯥꯍ, ꯅꯪ ꯈꯛꯇꯗ ꯏꯁꯥꯒꯤ ꯑꯁꯣꯟꯕ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯖꯗꯕ ꯑꯃꯗꯤ ꯑꯆꯣꯞꯄꯗꯒꯤ ꯀꯟꯕꯤꯅꯕ ꯋꯥꯀꯠꯆꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯖꯥꯜ ꯍꯩꯕ ꯃꯄꯨ, ꯍꯦ ꯃꯄꯨ, ꯅꯪꯗꯤ ꯑꯁꯣꯟꯕꯁꯤꯡꯒꯤ ꯃꯄꯨꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯄꯨꯁꯨ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯤꯕꯅꯣ? ꯑꯩꯕꯨ ꯎꯔꯒ ꯃꯆꯤꯟ ꯄꯩꯊꯣꯛꯂꯤꯕ ꯑꯃꯁꯨꯡ ꯁꯛ ꯈꯪꯅꯗꯕ ꯃꯤꯁꯤꯡꯗ ꯁꯤꯟꯅꯕꯤꯔꯕꯔꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕ ꯑꯩꯕꯨ ꯂꯥꯛꯅꯕ ꯉꯝꯕ ꯑꯃꯗ ꯁꯤꯟꯅꯕꯤꯔꯕꯔꯥ? ꯍꯦ ꯑꯜꯂꯥꯍ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯖꯗꯦ꯫ ꯅꯪ ꯈꯛꯅ ꯁꯦꯟꯅꯕꯤꯕꯅ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ꯫ ꯑꯥꯈꯤꯔꯠꯀꯤ ꯑꯃꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯜꯍꯟꯕꯤꯔꯤꯕ ꯑꯗꯨꯒ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛꯄꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯅꯨꯔ ꯑꯗꯨꯒꯤ ꯕꯔꯀꯠꯇꯒꯤ ꯑꯩꯒꯤ ꯊꯛꯇ ꯅꯍꯥꯛꯅ ꯁꯥꯎꯒꯗꯕ ꯊꯕꯛꯁꯤꯡꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯐꯥꯎꯕꯗ ꯅꯪꯕꯨ ꯊꯦꯝꯖꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕ ꯐꯥꯎꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯗꯨꯋꯥ ꯑꯁꯤ ꯇꯥꯕꯗ ꯑꯜꯂꯥꯍꯅ ꯃꯁꯥꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯀꯟꯕ ꯊꯧꯕꯒꯤ ꯒꯨꯟ ꯑꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯦ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝ ꯂꯥꯛꯂꯒ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯔꯛꯂꯦ꯫ ꯍꯨꯖꯨꯔ, ꯅꯍꯥꯛꯅ ꯇꯥꯏꯐꯀꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯁꯤꯡ ꯂꯣꯏꯅ ꯇꯥꯖꯔꯦ꯫ ꯑꯗꯨꯅ ꯆꯤꯡꯒꯤ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯐꯔꯤꯁꯇꯥ ꯑꯃ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕ ꯑꯗꯨ ꯌꯥꯊꯪ ꯄꯤꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯥꯛꯄꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡ ꯑꯅꯤꯕꯨ ꯆꯞꯁꯤꯜꯍꯜꯂꯒ ꯇꯥꯏꯐꯀꯤ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯇꯧꯖꯒꯦ, ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯄꯥꯝꯂꯕꯁꯨ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯇꯥꯛꯄꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯨꯡꯁꯤ ꯍꯩꯕ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯍꯩꯕ ꯏꯕꯨꯡꯉꯣꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯑꯩ ꯑꯜꯂꯥꯍꯗ ꯃꯁꯤꯒꯤ ꯊꯥꯖꯕ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯏꯁꯂꯥꯝ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯜꯂꯥꯍ ꯈꯛꯇꯕꯨ ꯂꯥꯠꯄ ꯅꯤꯡꯕ ꯏꯁꯂꯥꯝꯒꯤ ꯗꯥꯏꯔꯥꯗ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯄꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯂꯧꯖꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯊꯣꯏꯕ ꯂꯝꯆꯠ ꯑꯈ꯭ꯂꯥꯛꯇꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯗ ꯑꯊꯤꯕ ꯋꯥꯉꯥꯡ ꯑꯃ ꯇꯥꯕꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯜꯂꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯐꯥꯎꯕꯗ ꯁꯥꯐ ꯗꯨꯋꯥ ꯐꯥꯎꯕ ꯇꯧꯈꯤꯗꯦ ꯑꯃꯁꯨꯡ ꯉꯝꯅ ꯂꯃꯟꯁꯨ ꯈꯨꯝꯈꯤꯗꯦ꯫ ꯃꯁꯤꯇ ꯅꯠꯇꯅ ꯏꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯉꯣꯟꯗ ꯂꯪꯖꯈꯤꯕ, ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ, ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯍꯥꯠꯈꯤꯕ, ꯃꯍꯥꯛꯀꯤ ꯆꯆꯥ ꯍꯖꯔꯠ ꯍꯝꯖꯥꯕꯨ ꯍꯥꯠꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ, ꯕꯗꯂꯥ ꯍꯥꯏꯕꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅ ꯉꯝꯅ ꯈꯛ ꯈꯨꯝꯕꯤꯈꯤꯗꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯪꯖꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯃꯟ ꯈꯛ ꯈꯨꯝꯈꯤꯗꯦ꯫